Opposition MLA Singi Lau Khongba Marakta Manipur Parliamentary Secretary Appointment Salary and Allowance and Miscellaneous Provision Repealing Bill 2018 House na pass tawkre. Chahi asigi April thanung fawbagi manungda Delhi dagi Imphal tamna Indian Airlines ki direct flight leiragani haina Civil Aviation Minister na thajaba pirakle haina Governor Najma Heptullahna House ta phongdokre. Amasung Maitayna Schedule Tribe Lista Yauhanba Changsilakliba Khongjangda Topa Community na Yetpam Thokte Haina Committee ki Maikaidagi Atsam Amadi ATRPF and that Hokun Pirakli. Membu Kurumzari Adom and Rivers Impact News ni ay Rina Thinguzamna Hausi Punja Sifawagi Maru Eba Pausing Miam the Pizari. Opposition members in Lau Khongba Marakta, the Manipur Parliamentary Secretary, Appointment, Salary and Allowance and Miscellaneous Provision Repealing Bill 2018 House na pass tawkre. Bill adu House ta pass tawnaba. Lau khalakpagi mayokta yaningtaba phongdoktuna opposition members na House tagi mapal thoki. Ngasi chathakiba taramathoi suba Manipur Legislative Assembly gi aroiba numit ki mifamda proceeding gi matung ina Speaker Yumnam Khemchana lengak na puthokpa bill sing khana nainanabagi agenda paikhatki. Agenda adugi matung ina anishuba bill oina House ta khana nainanaba Chief Minister Nongthombam Birena the Manipur Parliamentary Secretary Appointment, Salary and Allowance and Miscellaneous Provision Repealing Bill 2018 bu House ta khana nainaba haina pukhalaki. Bill adugi khana nainabada MLA ke S Joy Kishan ke Meghachandra CC Thaisi ke Govindas na sarukyakhi. MLA sing aduna puthorakliba bill asi unconstitutional oi aduna House ta khana nainanaba pukhalakpada maram chade. Supreme Court nasu Parliamentary Secretary Khanbasi chatnaba yadi haiduna warel pikhiba laikre. Assam dasu Parliamentary Secretary Khanbada Supreme Court na kakhiba laikhrabani. Bill asi House ta pukhatuna khana nainabagi mahut withdraw tawbana phagani haiba wafam House ta pukhatki. Pukhalakiba bill adugi section anigi para 2 gi matung inna Manipur Parliamentary Secretary Appointment, Salary and Allowance and Miscellaneous Provision Act 2012 repeal tawbana bill adu leiringaida official oina tawkhiba duty singda karigumba makhalamatagi asokpa leiroi haiba wafam yauri basi lauthokpiyo haina MLA ke Meghachandrana akanba maongda yetki. MLA Mayamaduki wafamda Chief Minister Nongthombam Birena pakhum piraduna Inglisingani taraga nithoida matam adugi lengakna pass tawraga ngasi fawba chana rakhliba asi kanamtana lale haidri. State amana masigi rule ama semba haibasi aina yai hauzikti lengak asina Parliamentary Secretary hapa yadi haiba khanglakpadagi Parliamentary Secretary hapa yarambadu chumthoknaba bill asi puthokpani haina House ta thamki. Chief Minister ki wafam taraba matung MLA Joy Kishan Meghachandrana makhatana bill adugi mayokta yetki. Speaker Yumnam Khemchana bill asi yai yade hainarabanina rules ki matungina bill adu pass tawnaba laukhat charage haina House ta haiki. Tanja adu da hanagi Speaker oiramba T Aish Lokeshwar hanagi Minister Govindas Kontham Jawyamna opposition ki maikaidagi lau khongduna yetki. Speaker na makhatana bill adu House na pass tawnaba laukhalakpadagi opposition members sing House tagi mapal thoki. Opposition ki members sing yaudana the Manipur Parliamentary Secretary Appointment, Salary and Allowance and Miscellaneous Provision Repealing Bill 2018 pass tawki. Bill adu pass tawkraba matung Chief Minister Nongthombam Birena the Manipur Public Service Commission Assistional Functions Second Amendment Bill 2018 Tribal Affairs and Hills ki Minister and Kaishina the Manipur Hill Areas District Council 5th Amendment Bill 2018 amasung Agriculture Minister V. Hankalina the Manipur Agriculture Produced and Livestock Marketing Promotion and Facilitation Bill 2018 passed tawnaba House ta pukhalaki. Pukhalakiba bill sing adu opposition members sing yaudana House na pass tawki. Parliamentary Secretary repeal tawnabagi bill adu pass tawdringaida Manipur Appropriation Number 2 Bill 2018 hana khana nainaduna pass tawki. Bill pumnamak pass tawraba matung Speaker Yumnam Khemchana makhataba agenda leitre hairaga House adu sinedine haiduna mathangi session ama laktriba fawba yaithoki. Hana ki 2012 ta lerambasi hojiksi Supreme Court na yadabasi law of the land oigre. Supreme Court na yadabri akoi su sidaga saw joji repeal to will line. Repeal to will la amrina main body se chat khargadi sigi peratu si kabai hingong do ino sineba in thamjeri.
law of the land against chapo ogani aduna masidi akoi khanada bana chumgani habise masi ai thamjage masi akoi against the constitution lakani aduna masigi bill sidi masi pass tok dabana chumgani habise sina ihanda thamjage masigi responsible government sina supreme court na masigi puthoraiba bill isep side su supreme court na yadre aduna repeal tawduri ni haijare yauriba content sina explain adum tawjare sa aduna marabor kanda masigi responsible government se masidi akoina mo ontoka onjinga bill ma pass tawnabo honabada unconstitutional oiba potna tawnabo honaba matamda you will violate the basic structure of the constitution sir aduga ruling bench leba masing yami matagum pass to kipiri yai relief phangada ba mante asigi on asigi august house manung sila koi debate to dana kana na tebisle court ta chatpa khopa adu mathang mathang sathar kani adu relief su phangoi kansu kanaro adu puthoi bse koi house asista sigumba illegal loiba unconstitutional loiba sigumba bill lama discuss to dana pass to ba haibse akoi punamak sopmin nagani ikai min nagani constitution ki ayaba matung ina piri bada state namagi matam gi ek enact over amend over ayaba pi that is a part how the state government took a decision how the assembly passed the bill in the year 2012 as I honorable member Megha Chandran hagit upambi antalaga masala yu yaro you're right but upambi asobodu dagi palaga haino jagra bajing haino midu dagi haino metho budi yaro the sole responsibility of the government as a responsible government yes retrospective te koi hangkat na yeng roi ai khoi na house de samjagi ba pot ama ngasi adum sathadna phajana lakwa pot ama ama mangi su yauna kaukhalaga soidat kani adudi madu responsible leaders responsible politicians responsible government amagi artha thoen lowe imut unconstitutional way haina state kharada adugumba pot ama leiramina yadi haibagi mafam kharada sum sum mala amina khoi simadudi makha sathabudi sumdraba male haukimana haukre adudi makha sathar gumsi haidana masigi bill singa si house to put hookser kanda makha tabda sumaina parliamentary secretary ki ekoi hanagi sanan process ko repeal tawre ekoi masi repeal ta horasi masi mayam honorable members in support of you ngasigi aroiba mifam aduda puthokiba bill singadugi ihan hanba bill oina finance minister Yumnam Joy Kumar na Manipur appropriation number 2 bill 2018 khana nainana ba house da pukhatki Manipur appropriation number 2 bill gi khana nainaba aduda MLA Chaltolin Amo D Korungthang TH Lokeshor K Meghachandra AK Mirabai Abdul Nasir KS Joy Kisan S Bira Alfred Arthur RK Imona makhoi gi oiba wafam pukhalaki MLA Singaduna Chingda Thakna Chanaba Apaba Ising Piba Ngamdaba Chingi Lamda Chaukat Thaurangi Senpham Thadabada Niyam Naide Rural Amasung Manung Hanjinba Mafam Singda Mini Sports Complex Sabinaba All S Pension Matam Chana Pidaba Chingi Lamda Bank Hanghalu Land Use Policy Se Mu Haiba Wafam Yauna Wafam Kya Pukhatki Pukalakiba Wafam Singaduda Chief Minister Nongthombam Birena Chingi Lamda Chaukat Nabagi Senthang Asi Center ki population da Yenglaga Chada Marifuga Tara Geographical Area da Chada Tara gi rules ki matung ina Panghanna ba Tauragani Chingi Lamsingda Thadagadaba Sale Sing Mioi Karana Lupa Koti Taretlom Lana Lauthokiba Adugi Kesta Mioi Ani Phare Haiki Chief Minister Nongthombam Birena Makhatana House da Rural Amasung Manung Hanjanba Mafam Karada Khelo India ki Makhada Mini Sports Complex Saba Horakrabani Saba Hokraba Sing March Tha Faubada Loshina Bahonaragani Makhata Nasu Sakigani Haiba Wafam Thamki MLA Joy Kishan appropriation bill adugi khana nainaba aduda Manipur Urban Cooperative Bank tagi miyoi kharana che chang sasinaraga sana lokthokiba adugi thijin humjinba kari phibam da leire haiba wafam pukhalaki जिला परिषद लुपा लिसिंग मरी फंगबा प्रधान लिसिंग अहुम फंगबा उप प्रधान लिसिंग अनि फंगबा वार्ड मेंबर लिसिंग अमा फंगबा सुमाइना मकोई की ऑनरेरियम और कनो सैलरी से यामना नेमबा लरिबा सिपाही तरा खक से हेंगत पियु सिने कोई हाने की स्ट्रेंग दा
नत्रगन हेंगलरोय अकोई नोई ओपोजिशन नी अदुना नोई तरादे हेनबा याररोय हाइबा लेरगना आई विड्रॉ तौजरमगे गसी हाउस दा आइगी तराजे विड्रॉ तौजरमगे बा होम डिपार्टमेंट मखाद लेबा मणिपुर राइफल गी रसन मनी से सर मसी अखोइना सुम ताजबदा सर लुपा लिसिंग अमा पी है लिसिंग अमा सिटाक इदि नोंमगी लंच नत्रगा डिनर इदि नोंमगी अनीरक सिद लुपा ट्रांगवा नत्रगा ट्रात्रुक ट्राट्रेट कुंबा तो ओइबा मसी यारदि लुपा कुन कुन खग ओइबदा लिसिंग अमा चनी गुंबा खक्तनिना मसी येंगबिरगा आइदि टिंगदा अराप अराप मफमदा लेबा कालदा लुपा लिसिंग अमना मैनेजमेंट तौबैसे खितंग वाबनिना लुपा चनी चनी मुक्तंग हापकटपिरगा लिसिंग अमा चनी तो ओरसु यौहनबिबा याबरा फॉल्सी पुलिस ना होइरिब्रा माउ डिपार्टमेंट ना कंप्लेंट तौदब्रा पुलिस ना एक्शन लौखदौबसि लोय लेरबनिना हाइतारेको आई रिपोर्ट से लालमे से सेंग सेंग वफमनेबा याम फ्रॉड अचौबनेबा खबर सुंबोंग फोंगदना खबर हम लौसेला मनिंग दु मुथलगा जगह मुथल जेरोक जगह टाइम नमजनमनेबा डिपार्टमेंट कन्फेस तौरबन अदना मी एम एसओ मदु सारमबो सस्पेंड तौरबनिरो एसओ दु मदु तौरिदुदि टेंडर लौइदु कोलु तौरमदोइने माना कनाम खंगंद्रगा मथंद खबर मनिंग मुथलगा मदुर ताइ फजल तौरगा टेंडर ओइदुगा मोय नि ख फौनरा तौबो ओइदामने बा टेंडर ब्लोरि मी दुस एक्सेल लखोटपम थोक्त्रो पोर्ट सुमा लोय पुरा सखरे रखि वो लखोट ngамदे चहियासिगी अप्रैल थानुंग फाउबगी मनुंगदा दिल्लीदगी इम्फाल तमना इंडियन एयरलाइंस की डायरेक्ट फ्लाइट लैरगनी हाइना सिविल एविएशन मिनिस्टर ना थाजब पिरखले प्राइवेट सेक्टर ओरिबा इंडिगो अमसुंग एयर एशिया की फ्लाइट सिंगसु अथुब मतमदा दिल्लीदगी इम्फाल तमना डायरेक्ट फ्लाइट लैरगनी हाइना फोंदोरकप लैरे हाइना मणिपुर की गवर्नर डॉक्टर नाजमा हेप्तुल्लाना फोंदोखरे वाफम असी ngarangdagi hauraga numit nini chupna chatharakpa NER1 Asian focused on CLMB की अहुमलक सुबह चाही की ओइबा कन्वेंशन की मनुंग चन्ना ngasi पांगथोखिबा वैलिडिक्टरी की थौरमदा फोंदोखिबनी होटल क्लासिक ग्रांडे दा पांगथोखिबा थौरम अदुगी अथोइबा मिथुंगलेन ओइखिबा गवर्नर नाजमा हेप्तुल्लाना स्टेट असिगी गवर्नर अमा ओइना लमदम असिगी मियामना थेंगनरिबा अवाट अपासिंग येंगशिनबा अमसुंग सेंटर अमदी स्टेट गवर्नमेंट की मरक्ता अफबा मरी थमहनबा हाइबसी महाकी थौदांगनी हाइखी मथंग था मार्च की तांग तरा का तरुकता प्राइम मिनिस्टर ना इम्फाल दा साइंस कांग्रेस हौदोकपगी थौरम असिगा मरी लेनना स्टेट असिदा फ्लाइंग डॉक्टर लॉन्च तौबिनबा डोनर मिनिस्टर डॉक्टर जितेंद्र सिंह दा महाकना फोंदोखिबा लेख्रे स्टेट असिगी मियामना थेंगनरिबा खुदोंग चादबा सिंगी मरक्ता हेल्थ सेक्टर सु अमनी चिंगना क्वेश्चन दुना लेबा मफम ओइबना मनुंग हंजिना लेरिबा मियामना अना अयेक यावरकपदा अना लायेंगशंग यौबा ngamdaba kayani खुदोंग चादबा असि मायोकननबा स्टेट असिगी ओइना हेलीकॉप्टर सिजिनहंदुना फ्लाइंग डॉक्टर की खुदोंग चाबा पिबिनबा महाकना प्राइम मिनिस्टर दा तक्षिनख्रे अपिकपा रिसोर्स लेजदबा स्टेट अमा ओइबना स्टेट असिबु टूरिस्ट डेस्टिनेशन चौखट हनबा तंगाई फदे फ्रेश वाटर लेक अमा ओइरिबा लोकताक पाट असिदा वाटर स्पोर्ट्स की खुदोंग चाबा लेहंदुना टूरिस्ट डेस्टिनेशन ओहनबना स्टेट की सेनमिटलोन फगतपदा नतना थबक फंगदबा नहारोल कयादा थबक पिबंगमगनी लमदम असिगी नहारोल कया अमा अतोप स्टेट सिंगदा लेखिबगी अचौबा मरम असि लमदम असिदा थबक फंगदबगिनी अइखोइना इंफ्रास्ट्रक्चर सेमगतलबा अमदी नहारोल सिंगबु मतिक चाबा फैसिलिटी पिबंगमलबदी मिरमदा लेखिबा सिंग लमदम असिदा अमुक हना पुशिलकपा ngamgani टूरिस्ट डेस्टिनेशन ओंथोक्तुना नहारोल कयादा थबक पिनबा अहानबा ओइना लंबी थोंग अमदी एयर कनेक्टिविटी मतिक चाना थंबा तंगाई फदे हाइना महाकना फोंदोखी appointed as the governor, it's my duty to see what are the deficiencies. It's my duty to see, to be a link between the central government and the state government. Because I am the only person who is appointed by the Honorable President from the central government to be governor. And I have defined my duties myself. I told somebody who I was asking him if the Honorable Prime Minister is coming for the inauguration of the Science Congress on the 16th, then we will have to launch the Flying Doctor scheme.
Manipur Handloom and Handicraft Development Corporation Limited ki cherol amada February gi tang 16 tagi March ani fauba Imphal gi Wangkhaida leiba Panthoibi Arcade ta pangthokadaba cotton bed sheet exhibition da saruk yaningba thawai yauba mioi singna lakliba tangkun ga manga hangchit fauba gi manungda application tharakpa yagani haina khanghalakli amadi stall tarakhak leigani amadi ahanba lakpada khudong chaba pigani suhairi Mitai Maitaina Scheduled Tribe List Yauhan Naba Changsi Lakliba Kongjang da Atopa Community na Yetpam Thok te Haina Scheduled Tribe Demand Committee Manipur Amadi Coordinating Committee of Scheduled Tribe Committee Manipur gi Maikai degi thamlakli Maitai Mitaina Scheduled Tribe List Yaunaba Hotnaribasi Maru Oina Bharat Sangbidan gi Article 342 Clause 1 gi Makhada Yelhomi ama Oibagi Ngaklo ama Fangnaba Hotnabani Haina Committee asigi Maikai degi thamlakli Nakalamarom Demand Committee ne Changsilakliba Kongjang asiga mari leinana all tribal students of Manipur Assam Amadi all tribal rights protection forum Manipur AT RPF na Maitai na ST list yaubada yaningdaba fongdoktuna akanba wa thamlakpada ST Demand Committee Manipur na nungnangwa fongdokre ngasi Manipur Press Club ta paumishinga unaba amada Scheduled Tribe Demand Committee Manipur ki Joint Secretary ke Bhogendra Jitna hai community ama ST list channaba hotnabada atopa community amana yetfam thokte maramaduna Manipur da laiminariba atopa community na yetfam thokte amadi yetloidabani Manipur ge atopa phurup ataina ST list chankibada mitai maitaina yetkiba leite maramaduna Manipur gi phurup amana constitution gi right tanbada atopa phurup amana ayet papiba achumba thawong natte haina ke Bhogendra Jitna makhata ki कोई डिमांड कमिटी ने चतरी से अरोन बे एजेंडा लै हाइबमा हिडन एजेंडा लै हाइबमा हाइ सिगे अगेंस्ट स्टूडेंट नेल थेंगनानी हाइबमा गा हाइबी मैतै सिदि कोई की लमदम से लैमिनरी बचिंग गे तोपा येलोमी चिलिना फुरुप सिंग सिदगी तोंगान बमा गे तोंगान बा ट्रेडिशन कल्चर खेनबा दुगुम तोंगान बा कांगुनी गायना मरी लेना दे गायना दुगुम वाफम सुपन ब थेंगना जाय मणिपुर गवर्नमेंट बदि मरी लेना अथॉरिटी दा सिगा मरी लेना ना रिकमेंडेशन थारोइ दो बनि गा हाइबगे दुगुम वार्निंग गी टाइप अमा kan ba wahi bata season ne libingo mingting da bawda kan ki organization gi logi ba decision gi against adu kuma comment piroi dong ni ga ba mayam se thengna birang ne community amana furba mana ST list chan bai ba se magi hujik chanari ba rule samde lo chana patap ti kanglon ri matung ina sarkar na lepse ga ba state government recommend toro matung da central government na lep ka da ba poroi ba asia to pa community amana or furba mana ya de or moi si chanbam thoi All Travel Students Union Manipur Assam asi travel singi apun balup ama oibana mitai maitaina Scheduled Tribe ki lista chanjagi haina changsi lakliba kongjang asibu saugat pipam thoki makha tarak pada munna khanthabiraga saugat pirakani haina thajabal lei haina yelhomi kanba apun balup YKAL la thokpa chirol amada khanghalakli mitai singna Scheduled Tribe lista chanja hanjinjagi haibada kanagumba singna yetpirakanu amadi masida khangna yetuna akanba singtuna achumbabu thaidoknaba hotnabasu tawbiganu haina makha tarakli Achum Aran Khangdana BJP Manipur Pradesh ki Mingchat Sokpayaba Aran Bawafam Assembly Miphamda Nambol Kendragi MLA N Lokena Thamkiba Party Asina Taraina Laude Bishnupur District ta IFCD ki Inspector Ama Phukiba Nupi Singh Adu BJP Manipur Pradesh ki Member Nate Haina BJP Manipur Pradesh ki Maikaidagi Sengdorakli ngasi ni tai pachu thekta leiba party asigi office ta paumi singa unaba amada party asigi chief spokesperson Professor N Tiken Nahai IFCD gi inspector ama Phukibadu Nambol Kendragi MLA na BJP gi worker singna Phukibani haina wafam thamkiba aduga iroina na party asigi oiba committee ama semduna thigatle loinana thaudok aduda chenare hairiba miyoi sing adu BJP ga hiram amatada mari lenade party asigi member nati haiba khangbangamle phibam asida laibak asigi yamna chauba state amadi center da session tawriba BJP party asibu mingchat thihanaba moongda tawrakpa thawong asi party asina taraina laude loinana asigumba thawong asi matungda amuk tawbiganu haina Professor N Tikena Cheksilwa thamlakli lanai bo wapum kharagi officer duga aduga officer dugi manakta laktana moin haining bo wapum khara haina na ba hona bata से करीगुम्बा मिसअंडरस्टैंडिंग नत्रगा साउनरपा कंट्रोल तोप यातपा अनगार्डेड मोमेंट अब द मोय खरा से गुड थाना बनि हारग सु कन ngang na bani हार तौरग सु
ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ BJP ꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯕꯨ highest policy making forum of the state ꯑꯣꯏꯔꯤꯕ session ꯃꯅꯨꯡꯗꯨꯗ house ꯑꯗꯨꯒ ꯃꯗꯨꯗꯁꯨ live telecast ꯇꯧꯗꯅ ꯇꯧꯔꯤꯕꯗꯨꯗꯩꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝ ꯆꯨꯝꯗꯦ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯄꯥꯎꯃꯛ ꯅꯠꯇ꯭ꯔꯒꯗꯤ ꯂꯅꯥꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯥꯡꯕꯨ ꯈꯔꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯂꯣꯝ ꯂꯩꯅꯕ ꯂꯩꯅꯗꯕꯒꯤ ꯋꯥꯐꯝꯁꯤ ꯄꯨꯁꯤꯜꯂꯒ ꯄꯥꯔꯇꯤꯒ ꯁꯝꯖꯤꯟꯅꯍꯜꯂꯒ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯕꯤꯗꯕꯅ ngasi pangthokiba higher secondary examination ki geography subject thokpa numita More government higher secondary More center dagi mahiroi ama mahut sinduna tharambagi tanthokre amadi Analon Christian Institute Chandel center dagi mahiroi amana mobile phone sijunarambagi damak tanthokre council asigi secretary na thokpa chirol gi matungina mahiroi sing asi chathariba exam asigi makha taba subject sing da saruk yaba yararoi hairi हानेगी चीफ मिनिस्टर ओक्रम इबोबिना लेंगाक मतमदा सेमखिबा कक्चिंग डिस्ट्रिक्ट की चपचाबा हेडक्वार्टर थमनबगी मतांगदा चयेतनबा लेरिंगै चैरक्ता कक्चिंग दा डिस्ट्रिक्ट असिगी हेडक्वार्टर थमनबगी वाफम सौगतलुबा बीजेपी कक्चिंग डिस्ट्रिक्ट मंडल की प्रेसिडेंट खुमुकचम रघुमनी मियामना बॉयकॉट तौखरे मणिपुर प्रेस क्लब दा पौमिसिंगा उनबदा ऑल कक्चिंग खुनौ पब्लिक वेलफेयर एंड डेवलपमेंट एसोसिएशन अमदी ऑल कक्चिंग खुनौ मैरा पाइबी वेलफेयर एसोसिएशन की मिहुत सिंगना खुमुकचम रघुमनीबु बॉयकॉट तौबगी वाफम असि लाउथोखिबनी हिरम असिगी मतंगदा ऑल कक्चिंग खुनौ पब्लिक वेलफेयर एंड डेवलपमेंट एसोसिएशन की सेक्रेटरी मयांग लांगबम सुरेश कुमार ना हाइकिबदा कक्चिंग डिस्ट्रिक्ट हेडक्वार्टर असि डिस्ट्रिक्ट असिगी मयाई चबुक ओइरिबा वाइखोंग थोंजाउदा थंबिनाबा खोंजंग चंगसिंदुना लाखली अदुबु बीजेपी कक्चिंग डिस्ट्रिक्ट मंडल की प्रेसिडेंट खुमुकचम रघुमनीना कक्चिंग दा डिस्ट्रिक्ट हेडक्वार्टर थंबदा अयाबा पीरे हाइना सौगतपा वाफम फोंदोरकपसी मियामगी इहौ नाथै हनबनी हाइना लवी मदुगी मथक्ता रघुमनी हाइरिबा मियोय असि मसक खंगदे महाक चही 30 रोमगी ममांगदा कक्चिंग खुनौदगी मयुम होंख्रबा मियोयनी मरमदुना मियामगी याइफनबा खंदबा मियोय असि कक्चिंग खुनौदा चंगबा अमदी मिखल थेंगनबदा अथिंगबा थमले लोइदना मणिपुर लेंगाकनसु कक्चिंग डिस्ट्रिक्ट हेडक्वार्टर असि वाइखोंग थोंजाउदा थमनबा अथुबदा थबक पाइखतपियु हाइखि तसेनमक कक्चिंग खुनौदा पोकपनी मादी कक्चिंग खुनौ की वांगांगदबनीना कक्चिंग खुनौ प्रजा अखोइना मा मसक खंद्रे कक्चिंग खुनौदगी मासी बॉयकॉट तौरे कक्चिंग की वांगांगबनी कक्चिंग खुनौदा चंगागा बोल लेपिरगनु बोट खोंबिरगनु सोशल वर्क तौबिरगनु कक्चिंग द सोशल वर्क तौबिरो कक्चिंग द अदुम मा बोल लेपिरो डिस्ट्रिक्ट डिमांड कमिटी वैखोंग थुंजाउना संचिलप खोंजंग खुदिमक्ता कक्चिंग खुनौ की इमा इबेल अमदी प्रजा अमदी नहारोन अखोइ खुदिमक चम मानना अमतोइना लेपकनी करिगुंबा डिस्ट्रिक्ट असिगी मतांगदा असियाना अशोक अपन थोरक तारगदी हाइरिबा खुमुकचम रघुमनी हाइबसिना माना दायित्व खुदिमक पुगदबने कुमजा इंग्लिशिंगनी तरा तरुकी अगस्त की तांग कुनगा निपांदा PWD मणिपुर की ग्रेड 3 अमदी ग्रेड 4 की अहांग फम चनी का कुंट्रा का मापन लौनबगी तमक्ता नोटिफिकेशन थोकी अमदी हाइरिबा चाहिएसिगी अक्टोबर थादा DPC पांगथोक्तुना थबक लौबा मतमदना ऑफिस ऑर्डर तरुक थोक्तुना मियोय चहुमगा यांखै माथोय लौरमखी अमदी येंगशिलुबा मतमदा हाइरिबा रिक्रूटमेंट असिदा ग्रेड 3 कांगलुप की रिटर्न टेस्ट पांगथोकी हाइबा थेंगनदबा यावना तोंगान तोंगानबा मरम कयादगी लो काइबा थोंग ओइबना हाइरिबा अपॉइंटमेंट असि कैंसिल तौनबा लेपनरे हाइना मणिपुर गवर्नमेंट की वर्क्स डिपार्टमेंट की अंडर सेक्रेटरी ना थोकपा ऑफिस मेमोरेंडम अमदा खंगहलकली मरम असिना हाइरिबा कैंडिडेट चहुमगा यांखै माथोय असिना नोटिफिकेशन असि थोकपा नुमितगी नुमित तरागा मंगानी शुभ फावबगी मनुंगदा क्लेम अमदी ऑब्जेक्शन तौरक्तबा तारबदी मखाताबा ऑर्डर थोकलगनी हाइरी Coalition Against Drugs and Alcohol Kadana Sekmaijin Khunauda Yu Sungpham Ama Thugai Khre Loinana Sorokhaibam Ongbi Sanatombi Devi Chahi Nifuganithoi Mapuroibagi Maming S Ibomcha Phaki Hairiba Miyoi Asi Sekmaijin Khunauda Leite Haina Community Development Organization Sekmaijin Khunaudigi Maikaidagi Sengdorakli Manipur Press Club ta Paumi Singa Unaba Amada Organization Asigi Secretary Konthaujam Manihana Hai Kadagi Head Office Kaching Thobal Imphal West Amadi Imphal East ki Thaumi Singna Sekmaijin Khunauda Yugi Drive Chathakiba Loinana Kanagumba Miyoi Amata Phakibaki Thodok Leite Adubu Aranba Pawasi Manipurda Fongba Maru Eba Pauche Singda Yaurakpana Maikai Asomda Leiriba Miyamgi Oina Yamna Ninghaningai Ama Oiri Phiba Masida Kadagi Thoburoi Sing Hiramasigi Matang अथुबा मतमदा सेंगदोकपिरउ हाइना कोंथौजम मनिहान डिमांड तौरखली कदा
Kakshing District Committee, Kada Thawal District Committee, Kada Imphal West District Committee, Kada Imphal East District Committee, Kada Head Office ki Thoguroi singna Sathakiba adumulba drive ta Sangmajin Kunauda Yusungam Tugai Gre Habasi Sangmajin Kunaudari Tugai Balate Singma drive amata Sathakiba Late Maramaduna Sangmajin Kunogi Morel Amadi is a Sokaya Yaba Wapam Press the Punto Pirati Basi Mari Lane Singna Atuba Matami Manunda Sengdok Pirataba Tolabadi Sangmajin Kunogi Prazana Aingi Mating Lauraga Tabak Satazagani. High Court of Manipur gi Chief Justice Abhilasha Kumari gi matam haukiba February gi tangkun gani thoida loikibadagi Justice N Koteshona Chief Justice ki charge ngasidagi puba haukre haina High Court of Manipur gi Registrar General A Guneshwar Sharmana thadorak pachirol amana khanghalakli. Matang swaisida break amalawjagi break ki matungda Incident Response System IRS promote taunabagi pandamda Department of Relief and Disaster Management asinduna numit nini chupna chathagadaba training program ngasidagi haukibagi pau amadi Manipur amasung malimgi tongan ba I pau sing puduna lakchagi Impact News bu meeting tadun review mayambu amukana taram nokchari bulletin asige makata ba pau miyam da pizari Department of Relief and Disaster Management, Government of Manipur Sinduna, Incident Response System IRS ki matangda numit nini chupna chathagadaba training program amangasi Note AOC da leiba Hotel Imphal gi Sangai Hall da pangthokpa hokre. Training program asi National Disaster Management Authority New Delhi ga khutsam naduna sinbani. State Disaster Management Authority SDMA gi Vice Chairperson Adim Pamaina haudokpagi thauramadu athoiba mithunglen gi warol piraduna Pangthokliba training asina disaster management team amadi administrators singi marakta incident response system promote taunaba pandam thamli haina phongdoki masina management team singna disaster thopa matamda mapung fana handling taunaba hotnabada makhoi lawsing hengat halagani haina su mahakna makhata ki department asigi thaudang asi mahaushagi oiba khudong thiba thorakpa matamda victim singda relief assistant khak phanghanba natana tongan ba stakeholders singda training piba amadi thaudok thoktringai amadi matungda paikhatkadaba thaurang singi awareness program pibasi suni haina phongdoki Panbayai lengak asigi Relief and Disaster Management Department asi natural calamities kaya mapung phana mayok nanaba pandamda loinana inkum jalising ani tarukta tonganba department ama oina lingkhatkibani. First project oina Sanjen Thonggi Kingsway English School leibagi mapa aduda 165 sangba returning wall ekhoi saba hore Lahan hapta anigi mamang aduda akhoi jatra hundana piling wa akhoi haure second da akhoi na pai kha ka dawsi haingang kendra gi manung chanba lai engwam laikai mamang aduga somgi sanbi gai romda akhoi si second project oina pai khalakani masi singsina akhoi na yamna quality control leina tawgwa thabak sing management gi makhada with the concern of the water resource department ga ani pullega akhoi thabak si pai khatjabani UGC gi senthang makhada mayang Imphal Prabhavati College ta sakhiba women hostel indoor stadium amadi swimming pool asi hek saba numitagi ngasi fawba sijinaba yadana leiramle thadarakiba lupa koti ani henbagi senfam lana sijinakibagi chauna mami taramle hiramasi gi matangda Impact News ki reporter Khetrimeyum Premchan amadi camera person P Bobodagi akhanaba report ama University Grant Commission ki sintang makhada mayang Imphal da leiba Prabhavati College ta sakhiba women hostel indoor stadium amadi swimming pool hariba infrastructure singasi sabalo shindana sangaram kibana hek sangaba numitagi ngasi fawba sijinadana nongkhang saiduna leiri Women hostel gi oina lupa lak nifu UGC gi sentang oina thadarakhi indoor stadium gi oina lupa lak mufugutara thadarakhi bagalonena swimming pool gi oina lupa koti ama thadarakhi hariba senfam singasi gi mathakta college contribution oina tongan ba senfam kayasu hariba construction asida yauki adubu thadarakhi senfam sing aduga chanaba mawongda semga sagalamdre haina college asigi student union gi social cultural secretary Asem Rahul na phongdorakhi Moina hariba project si sagi matamda jo khogi UGC gi guideline matungina mari lainaba department singi architect adagi PWD engineer adagi matam gi oina CDC director na chu sida inspection kya lakhra matungda hariba project si UGC da completion report na singba kya pigra kanda khogi
matamduda student union thamdabana maram markanda haiba posi kanamtana khangba ngamamde Hariba infrastructure sing asi saba matamda mai lenaba authorities singna yengsinba laktuna awarapa asoiba aranba leitre haiduna UGC da utilization certificate amadi completion report for botharam ki adubu women hostel da electrification to wiram daba sanitary pipe sing semam daba ising yuba yauna tongan ba asoiba kya lere madagi ngasi fauba sijanaba yadana leiri loina indoor stadium amadi swimming pool gi asoiba kya yarom badagi lekai miyamna ising jafam oina sijanari dak anoba GB dagi principal lakpadagi anoba election pangthoga student union gi oina union gi wing amas college ki ona thamakpadagi haiba posing ji sinaba hongnaba yengjelubada haiba item jing ji tharambani college asigi student union gi body amata mamangda thamlamdaba maramna asoiba kya sing asi yengchenbina laitana leiramki student union asigi social cultural secretary asem rahulna makhatana fongdoki loinana chahi asidagi college asigi anobo GB semdana amade anobo principal thamakpaka loinana student union semlakpadagi asoiba kya asi leirambo thinarkibani haiki amasung infrastructure sing asi sakhiba construction committee na award passing asi amukhana seman binaba mailenaba singi puning chinchenki architect amane adagi PWD engineer amane consult toroga mu yengje yengkanda matamdu da UGC da DPR sabagi da yaugiba architect akogi RK Sujit masamak na sida la akanda hariba sigi awat pasing ji jokoida report ama wana pirame women hostel da sithariji store room gumba adagi kitchen nung phajana marang kaina phajana sembi daba pipe fitting phajana thambi daba water supply gi schemes kaya sithaba adagi crack leiba leak oiba quality maintain tawdabagi sugma pot mayam si thengnaje gi swimming pool dana hoji secret tiles tharam daba adagi mai footpath ki area mayam am namdaba sethaba sharba filtration reservoir je khoi ahibani ahiba ji su leak oiba non filtration gi reservoir amasu mapumona sithare indoor stadium dana wooden floor ju yaudre adagi pipe fitting na singba kya su yaudre women hostel da mi kanamta leiba phangdre indoor stadium da satra sing amta sana bu khotba phangdre swimming pool ju kanamta sina ba phangdre haiba posi da mi jeng changbira kanda haiba college da sothari ba awat apa leiriba pot singji mamangi construction committee da haiba pot singji nauna semjal hanaba repairing tawbina ba sida mari lenaba jingna mi jeng kitang changbiwa University Grant Commission na matam gi oiba college singi sakut thorangi damakta tongan ba funding gi makha da tongan ba infrastructure kya ama sana bi damakta paisa kya ama thara grabasu Pravati college hariba college sedidi lupa crore ani henbi thara khiba senfam adu ningthina season da bagi mami chaung taba uri hoji khone lejari versi Pravati college ani hariba college asida swimming pool sana thara khiba senfam duga lerem le film sika suki madi khena ba me tongan ba women hostel amadi indoor stadium na chingba infrastructure sing da yamna khena ba uram badagi mahero shingna na pena ba photog pagaloena hoji mak Manipuri college blacklist thamgi bagi phong sana le sekta asigumba yamna nungai taba thodo ma thinan basida mahero shingna mayne ba singi puning ching chelakle hoji ke randi camera person pibo bogolo na porom jari ba ai Ketremium Premchan Impact News mayang Imphal Lakliba yausang kumhai numit humni da tensin bada thongju part 1 amadi part 2 gi manung da leiba club tara taruki ngasi pangthokiba mifam amana yanaba purakre haina cherol amada khanghalakli Migration and Ethnicity in Northeast India haiba theme da numit nini chupna chathagadaba national seminar ngasi Governor Dr. Najma A. Heptulana Kangpokpi gi makhanda leiba Indira Gandhi National Travel University Regional Campus ta hawdokre Seminar asi Maulana Abdul Kalam Azad Institute of Asian Studies, Kolkata Center for Northeast Studies and Policy Research, Jamia Millia Islamia New Delhi amadi Indira Gandhi National Travel University Regional Campus Manipur ga punna khutsamna duna sinbani. Thauramasida Governor na hai pangthokliba seminar asina awang nongpuki hauzik thenariba watho kaya lotion bada achoba mating oiragani. Lamdam asida thenariba thabak phangdabagi awaba amadi lamdam asida mapung phaba mahai tampham leitabana miyoi kaya achoba city singda chatpagi mami tari. Seminar asida Jamia Millia Islamia University ki Vice Chancellor Professor Talat Ahmad, Director Center for Northeast Studies and Policy Research Professor Simi Malhotra, Indira Gandhi National Travel University Regional Campus Manipur ki Director Faculty Singh amadi Mahirui Kyana Sarukyaki. Rimski OPD counter number 1 dagi digital payment ki khuthangda
point of sale POS machine thamle miyamna machine asigi matengna debit card sijinaba yaragani hairi nakalamarom da yaushang kumhaiga mari lenana lakliba March ki tang ani dagi mari fawba hospital asi suti legani adumoinamak general OPD amadi dental OPD lakliba March ki tang ani da thong hangani haina hospital asigi cherol amana khanghalakli Ministry of Textile Government of India ge Development Commissioner for Handlooms Weavers Service Center Imphal Sinduna a world of opportunity awaits your craftsmen haibat thimda Hastakal Shahayog Shavir ki thauram amangasi Kakching district ki Phoshupat Laikai da Laiba Library and Information Center ki holda lotion kre Ngasigi lotion bagi thauramatuta MP Dr. Thokcho Maina Kakching ki DC Neleithang Telin Weaver Service Center Imphal ki Director Raja Shekran na chingba kayana sarukyaki thauramatuta Thokcho Maina na Government of India na Phisabi singda kari kanaba piri bank tagi loan kamdau na laugani haibana chingba kaya khanghanabagi damak thauram asi pangthokpani haina phongdoki Manipur asi sana khotnaba art and culture khakta natana Fisa lonsagi lamda malemda masak takliba lamdam amani masida ahenba amasung anoba technology kaya hapchinduna miyamna hena pamgadaba pothok sing puthokna bahotna si haina su mahakna makata ki ngasigi thauramadu manung chana Indian Overseas Bank amadi SBI dagi matau karamna loan logani amadi karamna singat kani amadi insurance na chingba kaya gi matangda mari leinaba miyoi kayana marik chumba wafam kaya thamnaki District Magistrate Kakchingi ayaba yaudana district asigi manungda aingi wangmada loudspeaker sijinaba thengnarabadi akanba action lokhatlagani hairi loudspeaker sijinabagi ayaba magistrate asidagi numit 8 nigi mamangda application ama thajingadabani haina chirol amana hairi Thasigi tang tara tarutagi kun fawba Jharkhand gi Ranchi University da pangthokhiba Kunthra Humdoi Suba Inter University National Youth Festival 2017-18 da saruk yaruba Manipur University ki cultural team okpugi thoram amangasi University asigi courtroom da pangthokhiba festival asida saruk yaruba Manipur University ki cultural team na Western group song amasung college ta ahanba folk tribal dance cartooning amadi Western vocal solo da anishuba classical dance amadi cultural procession da mathang sitna ahum suba taraktuna Manipur University ki mingchat purakhibani cultural team asibu okpugi thoramda saruk yakhiba Manipur University ki vice chancellor Adhya Prasad Pandey na thagat pa phongdokladuna matungda pangthokadaba festival kayada university ki mingchat hena purakna bahotna si haina pukning thawgatladuna mathau taba khudingmak hena pigani haina saruk yaruba singi pukning thawgatki I hope in future you will do better things and you will raise the name of the university and with this rankings and other things you are not doing for yourself but you are doing a good work for the university and for the state as well because university is being known by the students. And I feel that you are a member of our family. If younger generation is doing good work, the older generation will be pleased very much. Manipuri Khorirol gi saknairaba aiba elangbam sonamanida lemjaningai oiraba Gyan Garima Manat Alankaran 2017 award piragani award asi lakliba February gi tang kun ga tarukta Maharaja Chandrakirti Auditorium da Bharatiya Janapith amadi Department of Art and Culture Manipur ga punna sinba thauram amada Chief Minister Nongthombam Birena khutsinaragani Lenga ki Information and Public Relation ki Director Mega Chandra Kongbam na Saklon Haina Mingthonba Chahi gi oina Fongba International Manipuri Magazine amagi Taragama Thoisuba edition ngasi fongkre Sahitya Academy Awadi Sarat Chandra Thiam na edit tauba amadi Sahitya Thopang Loop Sathau Loop na publish tauba magazine asi Mahakabi Hizam Angang Halda Manipuri literature bu chawkhat naba lauramba thaudang bu singthaba oina chahi ama chupna chathariba observation ki manung chana Khorirol suba asigi mafamda kachabani hairi DIPR gi auditorium da pangthokhiba thauram aduda State Institute of Journalism amadi Manipur University ki mahairoi sing Sathau Loop ki member sing amadi DIPR gi staff sing na saruk yakhi
Southeast Asia Cultural Organization Siakona Thokpa Chirol Amagi Matung Inna State Asigi Chief Minister na Pangthokliba Assembly Mifamda Member Kudingmakna Matam Ngakna Chatnaba Phongdokiba Wapambu Thagatpa Phongdorakli Matam Ngakna Chatpagi Matangda Siakona Khanjarakpa adu Lamdamasigi Miyamna Tapna Thabak Oina Onthorakpada Penjaba Amadi Nungaijaba Fawi Hainasu Chirol Asina Makatari Kuki INP ki President hoina thau puramba Churachandpur district ki M Thingjabung dagi Khamlen Khup Lainjo ngasi nongandringai pung ani taba matamda masagi anaba amadagi Churachandpur district hospital da laikat narba matung laikidre mahak masagi chahi yankhai ga mari sukre mahak laikidraba matung da mahaki loinabi amadi machanupi ani ga loinana machanupa ani lehori laikidraba Khamlen Khup Kuki Phuruki Tongan ba Lup Kayada Tongan ba Pham Kaya Puramba Misakni Mahak Hokiba Khunja Lisinganida Singat Assembly Constituency dagi MPP gi tiketa Manipur Legislative Assembly da Mihut Oinaba Gitamak Mirep Oirami Mahakna Laikidaba Asida ngasi Churachandpur More Kangpokpi amadi Saikul na chingba mafam kayada laiba school sing suti thaduna ikai khumnaba utkre amadi Minister MLA Makok Thongba official sing loinana Kuki Film Development Corporation gi Mihut Kayasu Athoiba Mathau Mangamda Sarukyaki Maha Kuki INP ki Secretary ki Thausu Puramba Mishakni Hairi Hauzik Sanabagi Pauda Taruk Suba All India Police Archery Championship ngasi lushinkre ngasi Khumal Lampak Sports Complex ta pangthokiba Archery Championship asida BSF Manipur amasung SSB na nupi gi kanglupta ahanba ani shuba amadi ahom shuba position taki Championship asigi nupa kanglupta na ITBP BSF amadi Punjab na ahanba ani shuba amasung ahom shuba position tabang amki chaliba tha asigi tarama pandagi pangthokpa haukiba Archery Championship asida India gi tongan ba mafam singdagi police ki oiba archery unit kun gahum doina saruk yaki All India Police Sports Control Board ki meeting makada Manipur Police na yumbu oiduna chathakiba championship asida nupa amadi nupi sanroi chani ga humbudra humdoi romna Indian round recurve amasung compound round gi tongan ba masana singda athoi ahen tanaki ngasi Khumal Lampak Man Stadium da loishin kiba championship asida India ki tongan ba mafam singdagi lakpa police ki makok thongba officer kayana saruk yakiba loinana Thauramadu thoiba mithunglen oina saruk yakiba Manipur ki Chief Minister Nongthombam Birena Championship asida makok mathang tarakraba team singda mana mathum sing khudol tamkibaga loinana malim gi mafam khuding makta police ki thaudang asi yamna chawbana maram oiraga makhoina tawriba thabak sing asida aikhoi pumna makna pukning thogatpa mathau tai haiba wafam thamki Taramanga Suba Manipur Veteran Cricket Tournament ki final da Cyclone Thangmai bana amadi Kuki Sporting Club Lambulen anina lamba taunaragani Manipur Veteran Cricket Association sinduna Oriental College amadi Model Higher Secondary School gi sanabungda chathariba tournament asida team nipana group ani thokna khaidoktuna league match singda lamba taunaki ngasi tournament asigi sanakiba ani suba semi final aduda toss ngamkiba Kuki Sporting Club Lambulena match asigi over kun mapan ga ball manga da wicket tara magturaga ran chamaga yam khainipa lobangam innings asida ninghorna ran nifuga mathoi amadi stanley na ran kuntra ga nithoi lobangam match asigi ani suba innings sanakiba champ khagempalina match ki apiba over kuntra da wicket mapan turaga supnagiran chamaga kuntra mathoi khak loduna match asi ran kun ga tareta maithi banangki match asida wicket manga laukiba Kuki Sporting Club Lambulen gi bowler Anguna man of the match taki tha asigi kun ga manga da cricket tournament asigi final match sanaragani Mari Suba MCA W Praladha amadi W Ramananda Elite Cricket Tournament Young Welfare Club Langthabal Maipakre
ngasi luang shawam da laiba luang pokpa cricket stadium da sanakiba tournament asigi tara suba league da toss ngamkiba blue hawk khuraina match asigi apibo over nifu da batting hana sanakiba innings asida wicket nipan turaga run chamaga humbudraga manga lawba ngamki innings asida samson na run nifu ga nipan lawba ngamki match asigi ani suba innings sanakiba young welfare club langthabal na over nifu ga mariga ball manga da wicket tare turaga run chamaga humbudra taruk lawduna match asi wicket ahum da maipak pangamki match asida wicket ani amadi run kuntrag humdoi lawkiba young welfare club langthabal gi all rounder bingshan na man of the match taki Manipur Cricket Association gi meeting makhada chathariba tournament asida team tara na saruk yari hayeng sanagadaba tara mathoi suba league da force khetrigaw amadi patsoi taumang rising club patsoi anina lamba taunaragani Arabada bulletin asik headlines amuhnamiyam da thamjage Opposition MLA Singi Lau Khumba Marakta Manipur Parliamentary Secretary Appointment Salary and Allowance and Miscellaneous Provision Repealing Bill 2018 House na pass tawkre Chahiye sigi April thanung fawbagi manungda Delhi dagi Imphal tamna Indian Airlines ki direct flight lehelagani haina Civil Aviation Minister na thajabat pirakle haina Governor Dr. Najma Heptullah na fongdokre Amasung mitai na scheduled tribe list da yaunaba changsilakriba khongjangda atopa community na yetfam thokte haina community ki maikai dagi atsam amadi ATRP FM da pafung pirakli